Manipur Mama Shingi Khollao the Voice of Kanglei Mothers Haina Mingthonduna ngasi Manipur gi Mama Shingi oiba Apunba Khongchat ama Singi Regional College Lampagtagi Manipur University Man get fawba Chatkhre Manipur gi tongan bamafamdagi lakba masing yamlaba imaibel singna saru yakiba ngasi gi Khongchat asi Chief Minister unaduna memorandum ama pishinabagi pandamda sinkibani adumoinamak Singzamai Police ki team amana athingba pibadagi MU Man get fawba chalaga Khongchat asi loisinba haina yanaraba matung nungthil punganirom Tabaduaidagi, Jazing the Labor Regional College Lampagtagi Khongsan Bahuraki, Chief Minister the Pishinaba Taurang Tokiba Memorandum Aduda, Paliba Wafum Singdi, Stat Ki Law and Order Asi, Stat Langang Ngakadabane, Central Paramilitary Forcing, Pusilaklaga, Ngakan Bayaroi, Statasigi Law and Order Ngakpangam Dragana, Langakpa Sing Pamtado, Mapandagi Changlakpa Kuki Narco Terroristna, Maite Sing da Landarakpani Haiba Kanglabaso, Kanglu Marshal Gimarakta Tokpa Lan. On Toktuna, Center Amadi Stelangana Lana Wayan about Honariba se Kudakta Lepo. Assam Rifles na Kuki militant Singi Mateng Fong na Pangliba Sigi Marik Chumba Paudam. Stelangana Government of India gi Home Ministry da Aiba Chero Thaduna Kangan Gadabani Amade. Manipura Ahen ba Central Paramilitary Force Thazilagna Bahonaba Kudakta Lepo Haibana Chingba Yauri. Lamdamasigi Maira Paibi Luke Masong Naibilu Chingbi Kaya Yauna Chatkiba Kongchara Dudasaru Yakiba Ima Ibil Singna. We demand powerful state leader. The state government and MLS must be accountable for the existing turmoil haina thaba banner kaya sijinakibaga loinana Khollao kaya masulauki Khongchat aduga mari lainana amkil gi president Laurembam nganbina hai mamangdagi hona lamdamasigi ngamkhai kanbada mairapaibi imaibil singna achoba thodang loduna lakli handak pangthokiba Lok Sabha mikhalda mai paktuna MP oinabagi damak hayeng parliamenta wasak lauraba matung mifam pangthokpa haugadoriba asigi mangoinana Manipur gi irang asi parliament yaunabagi damak Khollao law Oba Chumi Haibagi Wakalonda, Nasigi Khongchat Chatpani. Tangdu Laitaba Purak Naida, Tampakta Combing Operation Chathabak Pamde. Ahen ba Central Force ki personal sing border area da Tambiu, Tampakta Tamba Yari Hainasu, Imangan Bina Fongdoki. Hana iba army singsina Manipur gi ima singi punsi Manipur gi nipa singi punsi Manipur gi nupi singi ijat puna makse karigumbi amata kanbang ngamdaba lam migi isagi patalenda thabak sujabang amdaba law ubang amdadraga kukina law usalakpagi kukina taksalakpagi pot leirakpa aikhoigi leijariba Chorchampur More Jiri aduga Kangpokpi hariba singsida aikoi maitai khara leijabaji bawda leitana baino honarapa mayamse yaroi ando akoigi mafamda chapchana leihalu aduga sangakadoriba army singdo aikoigi damakta ngakpi gi haitargadi border area da leiraganda khoi changchelaiba chin kuki sing aduga masagi mathau khangjadraba kuki militant sing chu kuki sing dubu ngak chedana layu khoi tampakta di leibiganu tampakta village da town da city da leibiranu aduna sipai ahemba pusan birakanu aikoi sida thambiganu haibagi adugumba khongjang amani aikoina ngasi changjari se Khongchat adugi matangda imagi mairagi convener atia sujatana hai state force na miyam gi punsi amade lantum ngak seliba sida mateng pangnabagi damak Central Forcing lakpani Mama Laibag Nganabagi damak thorakiba village volunteer singa sekandaba yade haibagi wakalonda Mama Singna Khollao lauzabani Central Government na power paishin ba yaroi state government sinau tampakta combing operation toba yaroi kuki singna lana si hoba maramna makhoida hana wahang pahong togadabani laliba myoi singdu da hana action lokhatroga tampakta khakta action lokhat pa yaroi masigi mayokta mama oibi singna lepkani haina su mangna makhataki
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯣꯉꯥꯟꯅ ꯌꯦꯠꯀꯤ ꯃꯩꯔꯥ ꯑꯣꯏꯒꯤ ꯃꯩꯔꯥ ꯂꯨꯞꯀꯤ ꯃꯩꯔꯥ ꯑꯗꯒꯤ ꯇꯣꯝꯕꯒꯤ ꯃꯃꯥ ꯆꯥꯎꯕꯩ ꯃꯃꯥꯁꯤ ꯇꯧꯔꯔꯣꯏꯁꯤ ꯑꯄꯨꯟꯕ ꯃꯃꯥ ꯑꯣꯜꯂꯁꯤ ꯃꯔꯝꯗꯤ ꯁꯦꯟꯇꯔꯅ ꯁꯨꯝ ꯑꯣꯀꯨꯄꯥꯏ ꯇꯧꯁꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯩꯔꯛꯑꯔꯣꯏ ꯏꯆꯥꯁꯤꯡꯁꯦ ꯃꯊꯥ ꯁꯥꯔꯛꯑꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯂꯥꯟꯁꯤꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯈꯤꯕ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯦꯗꯤꯌꯥ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯅ ꯃꯗꯨ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯑꯅꯟ ꯄꯨꯈꯤꯕꯗꯣ NIA ꯌꯧꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯁꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗꯤ ꯌꯥꯏꯅꯦ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖ ꯕꯥꯏ ꯀꯩꯝꯇ ꯊꯥꯗꯕꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯔꯤꯕ ꯐꯦꯁꯇꯨꯟꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥ ꯍꯥꯏꯔꯒ ꯊꯣꯛꯄ ꯄꯣꯠꯅꯦꯕ ꯑꯗꯩꯗ ꯃꯥꯅꯒ ꯌꯥꯝꯅ ꯋꯥꯈꯜ ꯂꯥꯟꯅ ꯇꯧꯕꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇꯒꯤ ꯚꯥꯏꯁ ꯇꯧꯔꯒ ꯇꯧꯕ ꯅꯠꯇꯦ ꯀꯅꯥꯝꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯃꯥꯅ ꯑꯆꯨꯝꯕ ꯈꯣꯜꯂꯥꯎ ꯂꯧꯖꯕꯅꯦꯕ ꯃꯆꯥ ꯀꯜꯒꯗꯕꯅꯤ ꯁꯦꯟꯇꯔꯅ ꯄꯋꯥꯔ ꯄꯥꯏꯁꯟꯕ ꯌꯥꯔꯣꯏ ꯄꯋꯥꯔ ꯁ꯭ꯇꯦꯠꯇ ꯁꯤꯟꯅꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯏ ꯂꯥꯟ ꯍꯧꯔꯛꯄꯗꯤ ꯃꯣꯏꯅ ꯅꯠꯇ꯭ꯔꯣ ꯃꯣꯏꯗ ꯍꯥꯟꯅ ꯍꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯍꯥꯟꯅ ꯂꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯂꯥꯜꯂꯤꯕ ꯃꯤꯗꯨꯗ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯗꯅ ꯇꯝꯄꯥꯛꯇ ꯆꯥꯎꯔꯕꯅꯤꯅ ꯂꯣꯏ ꯇꯧꯕꯗꯤ ꯌꯥꯔꯣꯏꯕ